India gomena nupi ani kuki nupi ani da mapi thong na salan bagidi mani India punamak sinsugi aduga foreign dasu punamak sandoga kadem tauki ba adugumba baro chaga body da thamoi sona kadem tauki loinana akoigi manipurigi semna su akak pacharak pine da tauki adoi bodi ngarang thoklai ba Churachandpurdagi gang tawri basidi karamna laitokani body amadi akoi Bharat Sarkar amadi state sarkar da gang tawri basingse body na akoigi Manipur da mangonda tawkiba mi singdo phabago chedariba mi singde athuba matamda pharga ahak pacharak pian yadabani Bisempurna paikhaliba case ase Sochampur gi manung chanbani na Sochampur da thada khare haiba case ase CBI da sinagadabani aduga loinana akoi hayeng pung 13 dagi na pung 3 ba Manipur miyamna nupi da sathaba miyo minai tawba yaroi aduga Manipur government amadi India government na Kanglup Phuru naibagi pizza sathaba yaroi aduga case asi CBI da sinagadabani haibase akoi mayam punna kholau lawminaduna protest tawminasi